Imphal International Airport tagi phagat khiba lupa kor amaromgi kwa mana phumjinkhre Manipur top channel gi April tang 13 da nungdayam phongbasi phongna paw khatang update pizage COVID-19 gi lockdown amadi curfew na maram oiraga lamdam asigi miyam ha kar launa wanari ngai sairakta masigi khudong chaba lawduna miyoi kharana mapanagi pusilakpa Imphal gi International Airport tagi phagat khiba lupa kor amaromgi kwa mana sing adu ngasi court ki pawta matugina lamdeng da leiba solid waste management plan complex manungda kom takthuktuna phumjinkhre hairi paosin hai hiram sigi matangda singjamai police station na case ma lakhotuna thijilaba matungda kwa mana sing adu phumjinduna mangan khibane kwa mana polang sing phumjinba aduna Imphal West ki SP Mega Chandra amadi Manipur Pollution Control Board ki makok thongba official sing susaru yakhi Imphal West ki SP Mega Chandra nai Manipur da mayai kaba chinjak ki polam sing pusilakpa thengnarabadi ain gi thabak lokhatpada natana mapandagi kwa mana amadi mayai kaba chinjak lotna pusilakpa sing phanaba akanma section thorong lokhatli police miyam gi damaktani asigumba polam sing yonba masum pusilakpa thengnarabadi police ta paw pibirau miyam yaudana mayai kaba chinjak thingba ngamloi maram aduna miyam na police ta mateng pangduna miyam amasung police puna satminasi haina su phongdokhi aduga atopa maru oiba paw manamu Langol Reserve Forest area da ain kaina sajilama yum ohum forest department na thokhre erang thokhre rule amagi makhara sathakibani phurup natragana lanai miyoi amada atamna na sathakibana te DFO lockdown manung sida natrabadi inviction matam leitrabra village chief Langol Reserve Forest ki area oiribe Imphal East district ki manung sanba lamongai maseng naga singda ain kaina sajilama yum ohum ngasi forest department gi official singna JCB sajinaduna thokhre Eviction asida executive magistrate yauna Imphal East ki additional SP Porompat police ki SDPO hangang police ki OC na singba makok thongba police officer singsu saru yakhi eviction asiga mari lainana maseng naga singi khunja singa langa ki official singi marakta sauna mukna bathoki khunja sing tan khaina bo hotna bada police na tear gas cell camera kapki mukna badu da police ki makeda aso open khara nangki hairi eviction asiga mari laina DFO Central RK Amarjina hai Reserve Forest area da ain kaina sajilamba yumkai sing asi COVID-19 gi lockdown manung asida saba loisinba ngaktani tha taruki mamangda forest ki official sing nasu kayarak hana mafam sing asida yumkai sajindana ba khangan kiba laikrabane mari lainaba range officer yauna koirengai gi bid officer masa yauna mafam asida chattuna masi tawdana ba haijaraga lakpane forest ki petrol team su mafam aduda toini yengsinduna lakli notice piraga eviction tawba singi oina di kuina lairaklaba mafam singda tawnai adubu mafam asida ngarang nahante illegal oina sajinba mafam oibaga intermission notice ama piduna April 13 da takthokani haina order tawkhibagi matung ina ngasi eviction tawbane forest department na tawriba eviction asi rule amagi makhara tawjabani masida phurup amada natragana lanai miyoi amada tawjaba nate ngasigi eviction tawriba asi yumbu amakaki yumkai singni ngasi chathariba eviction aduga mari lainana khunjasing amadi official singi marakta muknaba thokiba adugi matangda palladuna DFOR ke amarjina hai thogdu asi thoktringaida forest ki official singna khunjasing aduda mangjawnana ain kaina sajiliba adugi matangda marik chumbo wafam sing thambaga loinana intermission notice adu pijakhi notice asigi matung lenga ki procedure di chathadaba yadabani na khunjasing adu takthoknaba tear gas kapkhibane forest ki official sing khulgi chairman jawno khunjasing da mateng pangbinaba kyarak hana haijakhi khulgi yum sing lauthokke haijaba natte anauba illegal oina sagalagliba yum ahum asi lauthokke haijabani haina thamkhi adubu laibak thibadi khunjasing amadi official sing asigi marakta mukna bathokhi masida police ki OC ama yauna official kharasu aso apan yaukhi maseng naga singi village sip mani gangmaina phongdorakpada lockdown manung asida mangjawnana paw amata pidane eviction tawba asi laibak thibane lockdown manung sida natrabadi eviction tawbagi matam leitrabara yum ahum asida lairamba imung sing laingana athubada laifam ama sinbigadabane lockdown manung asida imung sing asi kadare chatuna leigadawribano lainga ki official sing na matam khara piduna hanan paw khangalam labadi apian ma pokadabani haiki amaramda ain kaina sajilamliba yum ahum asi ngaingamliu kawab miyoi amakhakini hairi yum sing asi mahakna saduna bara sanbani hainasu pawksi asina makhatana phongdorakli amaramdana mu asumna phongdorakli eviction tawkhraba mafam revenue department na pata piramle ngasi forest department na eviction tawkhraba mafam Manipur lenga ki revenue department na pata piramle hairi
Reserve Forest Area singda Revenue Department ki kanaba kharagidamak lam pata pangpida pirabra haibagi singnaba laire ngasi eviction tawkhiba mafam asisu Revenue Department na pata pisilambadagi pamdaba thodok tholakpani hairi masi atubada lengana kupna yingsinba tangai phade hainu pausi asina phungdorakli apan gi maru eba paw amana muk Maharashtra da COVID-19 na nabu oiraboi singnabadagi phubada ama sire Maharashtra gi Thane gi zila gi Kailandaung da Sahi kuntraga mari suraba miyoi ama COVID-19 na naba oiraboi singnabadagi phubada miyoi ama sire hairi thaudo adu haukiba yumjagi sa numit ke ayukta thokibane Ganesh Gupta kauba amana maki yumdagi nomagi sangdraba yadraba polam khara lainaba tholakpada miyoi amana makbu COVID-19 gi anaba oiraboi ningduna singnabadagi phubada khudong thiba adu nangkibani hairi paosina makha taroduna miyoi aduna makbu COVID-19 gi oiraboi ningduna singnabadagi attack tobada Gatar amagi manungda tasin kibadagi si kibani hainasu official gi pauna hairi laikhidrabagi haksang postmortem gi dama thagat kibaga loinana police na case register ama thokhre haina station house officer na phongdokhre Khajak pada police station adug officer aduna phongdorakibada thaudu adu hairiba miyoi asi COVID-19 na nabu oiraboi ningduna singnabadagi makpo miyoi aduna attack tobada sikibani hairi thaudu asi miyoi amana amabu thajanadaba hauji oirakliba phibam asida amana amabu singnaba kya leibadagi thokiba oigani hainasu pausi asina makhatana phongdorakli aroibada maruoiba paw amana mu 12 class ki wahaodagi subject sing me 3 phawgi manungda pangthokadauri Council of Higher Secondary Education Kosemna Loba Handak Sahi 12 Parikya gi se yengliba Ojasing gi phibam Ngasi Education Minister TS Radesam na hakthengna yengsinkhre yengsinba du Council gi Chairman amasung Secretary na singbasu saru yakhi Lockdown manungda parikya gi se yengbagi thabak sathariba Ojasing na thau phangdabagi awaba ko hananaba Ojasing na se yengliba center singda thau phangangani haina minister na phongdokhre Oza Samga Tarana Center Marida Hausi 12 class ki parikya gi se yengmagi thabak yamna kanna ayuk pung 8 dagi nungthul pung 3 makai phawba sathari se yengliba center sing adudi Ramlal Pal Higher Secondary TG Higher Secondary DM College of Science amadi Babupura da leba council gi office asidane council gi phangba paw amagi matung inadi 12 class ki parikya asi matam sana haidoknaba yamna kanna honari Lockdown na maram oiduna handak subject loina mak parikya pangthokpa ngamkhidaba aduna lakliba me 3 phawgi manungda amuk hana parikya pangthoknaba honari pangthokodoriba awatpa subject sing asi art science amadi commerce na singbagini hainasu pauksi sing phungdoragre duguma aina pabasu ki plan ki version manang pigine duga anobo paw hek lakpaga update tobang amna khona jarake share video si matang sa lusin jarake